social media amadi newspaper singdagi maroiba e-paw sing miyam da thamjare ahanbada Sipur da Kuki Masen Erang Thokle MLA gi yumda nomai kapsilamle ITLF ki secretary phanaba thiramle YPA gi president phuraga thamnamle hairi mathangda SAC na PD mari hatkre mi mari sokle arubu phibam da leire khulai miyam phangkhre mathangda Kuki khulai 5 sing jiri turel gi imaida hi tongduna jiribam tamna sakselakre haibagi thajaba leire mathangda corruption da tin changlaba sing KCP people war group na jairak pibada miyamna saugat piyo corruption gi tin changlaba mantri mandol amadi government gi asawasang sing gi oiba geng khutpu ama leire haina aina thingkraba lalhauluk KCP people war group ki pro singkhai ngan bana thadorpa zero lamana khangalagle haukiba sahi kaya gi mamangda government na laukiba thabakta aranba kaya chathakre hairi government gi thabak natrabade engbada awaba oijagani khanjaba praja singna panba lamdam amane corruption gi tin changlaba geng khutpu asi muthatpada jati khudimaki achoba daita lai geng khutpu asina chathariba thabak thoram asigi matangda KCP people war group ta complaint kaya thangalagle maram aduna chaliba tha asigi manungda masa masana sengdongnaba matam piri amade thabak hapagi namada loksiluba senpham sing adu handokhinaba khangalapag loinana iram asida senariba singda party na pirakpa cherakta laibak miyamna su saugat piyo haina su phongdoragle mathangda Assam da paktagna na ising thumjilakpadagi Kaziranga dagi yumlakta kai jensilaktuna khunja singda attack toramle mathangda AT gi fiaro Robin mangang khwairapamna sumna thamlagli madude lan si toglasi surrender tawkrase natradi praja se loiba tare lan jawe su khangde yaute su khangde demand mayam sina leibak si pumloi loire haujik su angangi hospital ama paisa pi dabagi mi ani laglaga nongmai kapsilambagi paw leire patient mayam ama su lei hairi surrender tawkradi lan tawraroi amade demand su lakpa yararoi toglasi kaidawni maitai ngakta sumaina tawbase yam tukachaba hangoiba phawre asumna Robin thamlagle makha chatharakpada July 3 phawba school sing sudi thadokre pawsi kanglai pakki meradagi lokachabani ising ichauna maram oiduna mahimasing tambada yamna chauna apanba leibadagi Manipur lengaki director of education S na ngasi July 3 phawba state asigi government aided private amadi central school sing yauna suti thakibadu ising ichaugi phibam phatribana maram oiraga July 5 dagi 3 phawba makha tana school sing asi suti thadokre iram asiga mari leinana director of education S Manipur gi thaupuriba N Nanda Kumar Singhana official oiba order ama thokre